ngasi December ki tang tara nipan English ngani kun go humdoi poinu ki taruk nipan ba ningthau ka ba numit asima ki nungthil da phongba pause singdigi lothok chaba maru eba pauta bi ba singbu ahan ba makta da e pam narsingna taram no uksari ikongno na khurumjari hojik ahan ba da maru eba pau lilong esi da pakhakada ba tongan ba project kaya chief minister na urep uyung tamkhre kuki MLA taragi mathakta action lokhan anaba speaker da taksin khre California da leiba maitai singna irang asi athuba da losin han biu haina khongjang changchin khre yu ngauraga kangpokpi rom da chatna ba honaramba ahum phare chin kuki singda pifam thoktaba right kaya piru badagi irang asi thorakpani Pravin Sud amadi mahaki special team Imphal da laktuna irang asigi matangda thijinggadori Fox Manipur na asauba thodang ama lauduna numit humni chupna sathagadaba training program ama haudokhre haujik paw macha khaina pijari lilong AC da pakhakadaba tongan ba project kaya ngasi chief minister N Birena urep uyung tamkhre loinana project kaya amasu sangakhre ngasi work board na chinduna house complex da pangthokhiba thoram amada CM na thoram aduda CAFNPD Minister L Susindro Transport Minister Kasim Basum Hill Area Development Committee gi Chairman Dingpu Gangmai Moirang AC gi MLA Thongam Santi Wabagai AC gi MLA Usam Deben Mayang Imphal AC gi MLA K Robindro Kakching AC gi MLA Ramesor Kairao AC gi MLA L Ramesor Maitai Amadi Lamlai AC gi MLA KH Ibom Chana Singba Singna Saruyakhi Chief Minister na nauna sangagadaba lilong usoi pukpi Market Work Board Manipur gi makhada sagadaba scheme Development Hub Amadi Rehabilitation Center lilong karampat ki urep uyung tamkhibaga lolena Chief Minister na sabaloraba Waka Border Manipur Minuthong Hafiz Haptagi Guest House kam Canteen Muslim Girls Hostel and Library Amadi Sunrise Public School lilong nungai na singbat singdasu sangakhi hairi thoram aduda Chief Minister na phongdokhibada politics macha tauba mina wangang batarunu akhoi amata oina pulminarakpani amata oina leminagadabani amadi amata oina aikhoina lebak songang minagadabani haiki Manipur da separate administration thamnana ba demand tokhiba kuki MLA taragi mathakta lokhatpham thokpa action lokhatlu haiduna imagi mairagi thongmi singna ngasisu assembly gi speaker Saitabartaga unaduna akanba maongda taksinkhre hairi kuki MLA gi mathakta action lokhatna ba lagliba irai numit phawgi manungda assembly gi ethics committee ga watanagadabani haina speaker na phongdokhre hairi ngasigi khongjang aduda imagi mairagi thongmi singna speaker unadringai gi mamangda assembly gate mamangda phamjinduna protest tokhi Mafamduda protest tawre haibagi pau tabadagi security force sangsilaktuna pamdaba thodok thoktanaba akanba maongda ngak senbagi thabak thorom tawki hairi Manipur thokliba irang asi masing khangdana changsilakliba illegal migrant chin kuki singda pifam thoktaba right kaya Indian constituency gi makhada ST oina sakhang lubadagi khudong chaba kaya pirubadagi makhoina matam kuina plan tawraba matungda yelomi singi mathakta lan tawba horakpani haina wangu apunba maira paibigi lubna phongdorokli maitai bu Indian constituency gi makhada scheduled tribe ST list ta chalangadabani haiduna World Maitai Council WMC Kangleipak kanba lok amadi Maitai Tribe Union na chatharakliba Miss Call campaign gi saruk ama oina wangu ima tamphalarembigi laibungda pangthokiba thorom amada saruk yakhibi maira paibi lusingbi singna hai lepa laitana state asida changsirakliba chin kuki immigrant sing Indian constituency na ST oina lawriba simaram chadi lokthokadabani haiduna ngasidi makhoi sing asina maitai gi mathakta lan tawraktuna irang asida ekhoi refugee oina lehelibani center amadi state government na matam chana thabak lokhattabadagini haina mahakna makhatagi center amadi state government na matam chana thabak lokhattabadagini haina mahakna maitai bu ST list ta chalangadabani haibasi wangu ahaluki laifamda leiba miyam gisu apambani haina haiki Ngarang numidang pung taruklom tarakpa adwaida yu ngauraga kangpukpiromda chatnanaba hotnaramba maitai nupa ama kunganithoi suba Assam Rifles na pharaga Sengmai Police Station da sinarakre matung tarakpada police na imung manung singda amuk sinakre hairi imung manung da sinakraba miyoi adudi haingang AC gi manung channa leiba matai mamang laikai dagi haurongbam tension maitai sahi kungattaru apokpa dhanajit kawi hairi Atopa thodok amadasu ngarang kangpokpida changsinanaba hotnaramba maitai ani amasu Kanglatombi Forest Gate ta hangliba security checkpost ta security singna phagatki hairi pharaba miyoi ani adu langjing achawa awang laikai dagi thodam basanta sahi kungamapan apokpa Mohan amadi thangmai banjunam laikai dagi ningthaujam Biki sahi kunthra apokpa lekhidraba Surjit kawi makhoi ani Sengmai Police ta sinarakpadagi ngasi imung manunggi miyoi singda Sengmai Police na khusinakre hairi Pauksing asi tahan sakhibaga lonana hojiki oina di matang asida
asida ngasi nungthilda phongba pawche singdigi lathokchaba maru eba paw bijaba loijari thorom tabiri besing bomkana khurumjari।